Kurumjari Image Paodam yang tabiri bakwai punamapu ahan bata taram noksari ngasigi maruiba pau Chama kuntaret suba Khongjom Battle Commemoration thoram ngasi pangtokre Nupida chataba miot minai mayokta tongan me school singi mahirui singna protest tokre loinana mushroom cultivation techniques ki matang the training come demonstration program pangtokre Hauzik ngasigi mapungoiba pau amuk lobirasi Khongjom Battle Memorial Committee na Justice Committee for Anglo-Manipuri War 1891 Martyrs and Victims of Kanglei Pak na Sindona Manipur Ning Tamam Ngang na Bagidamak English Sok Lising Chanipan Marfudrama Thoi da British ka sono kiba Khongjom Lanfam da Thawai na Ponta Pikraba Athoba Ipa Ipu Sing Muning Singba Amadi Ikai Kumnabu Utpa Oina Thasiki Kundai Hoduna Kuntaret Fauba Chatagadoriba First Anglo-Manipuri War 1891 Commemoration Month 2018 ni saruk amoina cham kuntere suba Khongjom Battle Commemoration ngasi Thawal District ki Khongjom da leiba Tengol Lampak da pangthokre Thoromaduda Laisram Phunindro GD Art Fine amasung M.Ed Pandit Khel Chandragi machanupa Dr. N Devendra Maibia Temar Singh machanupa M Jatisor amadi Justice Committee 1891 ni chairman at Ibotomi Kumanna Thormapu Singh oina saruyaki Thoromadu Miamna Khongjom Tengo Lampak leiba Major Chongtha Mia amadi Masakangaudraba Lanmi Samri mafam da leisu katuna ikai kumnabu utpa Khongjom Turel da tarpan katpa amadi Miam Puna Athoba Singh mafam da minute ani 2 minute leptuna awawa phongdok pana mapungoiba Thorom Singh oiki Thorom aduda Thoromgi nungi oiba warol piraduna Justice Committee for Anglo-Manipuri War 1891 Martyrs and Victims of Kanglei Paki Secretary Chingtam Luang na phongdokibada Athoba Singh numit Khongjom Day Thorom asi April kulhumdoi amadi kunmanga da pangtokpa asina Miam da ngasisu adumak samamna pawhalli Masi Manipurgi historian singna tungi mirol gi damak khanbiraga achumba ma puthok pibagi mathok tai Amaromda Tengol Lampak asidagi phangkiba ipa ipu sing saru sayang sing thang chungoi sing Manipur archive na yengsin bidabadagi ngasisu kang khathang oiduna taduna leiri Lupa crore kaya changna JCB kaya changno lepa kotuna semgaliba Khongjom kheba chingdagidi ngasi fauba Khongjom langa mari lena polam sing phangkiba leitri Maramasina Manipur iramdam gidamak ipa ipu singi asengba mongpham oikhiba mafam asibu semgat sagatuna ngakpi senbinabagi apamba sing phongdokhi Azeda sarugazi atamamata disi weramba KK Setrina KK Setrida Professor Gamame Kamina Setri akoi saru khara phange 2008 ni the saru khara phange saru ji amtang noi disi gi pesa khana toroga phanme ba tawsin tawmana sembiram matak ka mi yang je khan adu yamong tadana yamna Yengchen di dalam mong da si kompleksi the tau le salusi Sahi anigi tungda Mukhyamantri N Biren ngasi chair logduna Imphal West District madi Imphal East District ki oiba ahanba traffic regulation and a public meeting maki secretary ki cabinet hall pangtokre meeting edu da hauzik traffic condition na Khwairambal bazar da miam gi chathok chasin awaba kaya mayok nariba si matang da yamna pak sanna kana ki bagalona tongan department singi official sing makhoi gi opinion wakalona madi suggestion sing piduna Imphal area da traffic condition awa bamayok nariba kaya adu hanthana bagi matang da makhoi gi moching putoki meeting adu da Imphal area da parking pina bagi matang da su yamna kupna khanaki meeting adu da chief minister na mari lenaba official sing da bylaws norms amasung regulations sing chapcha na ngang chana basu khangan ki mana miam gi transportation gi damak Khwairaman bazar da electronic rickshaw amadi battery based vehicle sing diesel auto motor introduce tongna bagi suggestion tauki meeting adu da transport commissioner L Lakshmi Kumar na hauzik oiriba traffic regulation gi problem gi mari lainana PowerPoint presentation gi details sing tham ki hairi
थौरम अदुगा मरी लेना चीफ मिनिस्टर ना ट्रैफिक अवेयरनेस अमसुंग रोड सेफ्टी अटेनबा बुकलेट अमसु रिलीज तौकी हाइरी मीटिंग अदुदा इम्फाल म्युनिसिपल कॉर्पोरेशन मेयर डीजीपी प्रिजन डीसी इम्फाल वेस्ट ईस्ट एसपी ट्रैफिक डायरेक्टर ट्रांसपोर्ट डायरेक्टर महूत अमदी चीफ इंजीनियर पीडब्ल्यूडी अमदी अतई ऑफिशियल कया सरुक याकी हाइरी लेबाक असिगी तुआन तुआनबा स्टेट सिंग जम्मू एंड कश्मीर याउना मणिपुर पिकलिबा निपी मचा सिंग याउना निपीदा रेप चथबा अमदी मियोट मिनै चथबगी माउक्ते ngasi सोशलिस्ट स्टूडेंट्स यूनियन ऑफ मणिपुर सदुना तुआन तुआनबा स्कूल सिंग लिलोंग थौबाल अमदी यारी पोक्ता लेबा स्कूल सिंग की माइरोई सिना प्रोटेस्ट तौख्रे लिलोंग लमखाई द लेबा क्रेसेंट इंग्लिश हाई स्कूल थौबाल मोइजिंग द लेबा मोइजिंग हाई स्कूल अमदी यारी पोक फौदेल द लेबा इमिदा पब्लिक एकेडमी इमाइरोई सिना मागी स्कूल ममांग द थोलक्तुना प्रोटेस्ट की खोंजंग चटकी प्रोटेस्ट अदुगी फेस्टुन सिंग द हैंग द रेपिस्ट जस्टिस डिलेड जस्टिस डिनाइड वी डिमांड असिफा एंड थांग रेप केस हाइबा प्ले कार्ड सिंग पाइकी निर्भया केस की नाउ केस जम्मू काश्मीर की खतवा है डिस्ट्रिक्ट की मनुंग लाइब मफम चाही मरी निपान तंगाइब आंग गेंगेप तौर हतोपीरमेबसी तांखत्तुना थम्बदगिनी इमीडिएट एक्शन लौखटहौदबदगी थोरकपने हाइना अखोई माइकैदगी थमजरी JCILPS students wing मियोई सिनंगसी नुंगतिल धर्मशाला मनाक्ट लेबा नन मणिपुरी सिंगना हैरा योनबगी थबक चथरिबा सिंग अदु वेरिफिकेशन चथबगा लोयना निमित हुमनी मनुंग द मफम अदुदा हैरा योनबा लेपबा खंगन क्रे हैरी स्टूडेंट्स विंग कन्वेनर मंजित सरंग थेमन फोंदोखिबदा लंगाकना येलोमी कन्नब बिल अमा पास तौगनि हाइरिबसी तरामना ओई अदुबु असेंबली फ्लोर द पुथोक्त्रिंग ममांग द बिल अदुगी मेरिट एंड डिमेरिट दैनदुना येलोमी ngak senab kari wafam sing yauribagi haibadu matang da nenabagi khudong chaba pigadabni haiki Manipur gi state flower oiriba serui lily gi maming da Manipur gi tourism department sinduna serui kulda ngarang dagi pangtok pa hokiba anirak suba serui lily festival lisingani tarani panga sinini chanbada lamdam asigi tuan ba mafam dagi miyoi kayana festival asi yengba maru oina serui lily bu yengba laknari chahi anirak tangairiba festival asi pamnabagi chang asum hengalakli ngasi ayuk phawbda miyoi kaya laktuna serui lily yenabagi damak serui ching kanaki Agricultural Technology Management Agency Atma Imphal East District na sindungasi ayuk Jiribamgi Hillghat Community Hall CD Block the Mushroom Cultivation Techniques Haibasida District Training Cum Demonstration Program Ama Hillghat Gram Panchayat ki Pradhan L Somarendra Singha athui mitung oiduna hawdokre ngasi gi thorum aduda Atma Imphal East ki AO PD and Sarat Amadi Jiribam Government Higher Secondary School ki lecturer H Rajan Kumar namathang sina thormapu Amadi akhano mitung oiki training adu da yaw khiba Hillghat Sintha Lamjing Self Help Group Hillghat Skill Farmer Self Help Group Farmers Development Self Help Group Hillghat Kamranga Sintha Self Help Group Imoinu Self Help Group Kamranga Sillaima Self Help Group Lamkai Bazar, Kamranga Women Development Self Help Group, Harinagar Women Development Self Help Group, Kunau Laimara Self Help Group, New Alipur Self Help Group, the Mushroom Sponsing Yantoki Hari. Andro Segmai Musung Bisnupur District ki Laimaram da Dairy Farming Townabgi Silkas ki Pan Oina Lupa Koti Mapan Government of India Thadorkle Haina Forest and Environment Minister TH Sam Kumar Haikre Wafam Asi Minister na Andro Kunaugi Torong Tel the Saba Torong Tel Community Hall Sangabagi Torumda Atu Mitung Warol Piradun Haikibani Minister Makha Taraduna Sidul Kas Sub Plangi Makada Andro the Piggery Farming Packet Naba Ministry Dagi Fund Lonaba Hotnari Haiki Education Sector da Sakor Hanabagi Wapam Putokladuna Minister Nahai Kibada Andro High School Samgat Saganaba Government of India Lupa Koti Mariga Lak Humdrama Thadorok Kre Amadi Model Residential School Andro Saranaba Center Lupa Koti Kunmangagi Grand Pirkle Haiki Minister Torong Telgi Prasasing the Andro Kuno area the Tuan Ba Sakot Torang Tabak Sing
पाइखटकनी हारदुना प्रजासिंगना अखांग कन्नबसु हाइकी लोयना मथंग था अनिगी मनुंगदा लंबी सड़कसिंग ब्लैक टॉपिंग सोयना तौरगनी हाइबगी थाजबसु पीकी टेनोपल डिस्ट्रिक्ट पुलिस की एसपी डॉक्टर एस इबोम चानु लुचिंग टीम अमनंगसी नुंगथिल मोरे मनुंगदगी यामलब यूसिंग फगतखरे ngasi chatakhiba yu phabagi drive aduda SDPO More Sandeep Gopal Das CDO More gi DSP TH Thomas More Police OC Letko How Wi-Fi amadi atai officer kaya yauki phagalaba using adudi Indiana Saba foreign liquor whiskey beer local liquor singni ngasigi drive asigi mari lena SP Dr S Ibom Chan hai mamangdana drive against drug chatakre asidagi amuk drive against alcohol chataba hore drive asi chatabada miyamna cooperation pibire pagidamak thagalli mangna makha takibada yu yoliba singna amuk ana yu yondana ba hairamle kariguma yu yolamba tarabadi mi yauna fagani haibada makoi nasu yoloro haibagi thajo pirakle More asi alcohol free oiba wapam heningi drive asina hawrak liba nahasing phan batan natana more da tho liba crime sing hanta hanabagi damak khongthang asi lokot pani haiki drive asi tawdabani koi drive asi tawda koi mayam yam cooperation pibirakpa yam nuaijai duga koi praja singnasu makoise hana itau tawdaba gumbagi da tanga lop leiba du koi matungda amon yolaga de koi mi siyauna pick up tawni hana warning tawmakanda koi haji matungda amon yoloro habagi makoi so koi de assurance pibire aduna more se koi alcohol free oiba koi more am orini aduga drug free oiba more am orini aduga koi hore iban hasing aduga masi phanbaduna tana koi more da thoi crime sing asi koi handanabagi damukta koi majuli than moina koi masi tawjabani koi makha tana koi liquor drive sing chathajagi Moirang Purel High School amadi primary school oza watliba sing athuba thabiraknaba mari lenaba department amadi lengakta media gi thongda hajaru batagi primary oza ahum amadi high school oza taruk utilize tawbirakpagi damak Moirang Purel primary amadi high school gi mairoi singna hawjik paliba lengak amadi education department tu hainingai leiton thagali adubu yamna luribadi utilize taruklaba oza mapan asig manungda oza ama khaktamak lai nipandi lakpitri hainangasi Manipur Press Club ta paumising unaba amada school asigi mairoi Bediarani na fongdokre Bediarani na makha takibada oja ahum amadi order thokiba tha ahum hele oja taruk amana numit tara taruk ni sure primary oja amadi school asida lakpiram dana atopa school amada transfer order tobikre punamak asi kanana lalibano palibar sarkar asina ra education department nara natraga oja sing adunara utilize order thoklaba matung tha ama helaba phawba laktrap oza sing kanana karamba action lobiga doribano ekoina dharna ban tawduna amadi makhal kaya gi khongjang sangsinmangami adubu maram amagi hekta ban dharna tawbana miyoi kaya isamak yauna awaba pibududi pamde warakliba philmasi ekoi mairoi singidi yamna laibak thiba haibadu oire oza tharakpagi harau jarbasu ozadi lakpidaba asi asengba angapa pokchei oza thadok thajin tauba asida rajniti khut yarobra khali Imphal East ki manung chanba Imphal lai kilometer kunthra mathorom lapna leiriba mahir chatruk lom tamliba school asibu paliba lenga kasina mutana hona biganu laiba mahiru singi punsi kanbiu haina paliba lenga amadi education department ki puning sangsil lakli Hogi primary gi oza hum amadi high school gi oza taru utilize to birap idamba Moirang high school amadi primary school gi mahiro singna hoji paliba sarkar amadi education department asibu thagar phongdo jari utilize to biraliba oza mapan asigi banunda hoji oza makatama school asida lakli nipan amadi lakpidre oza hum amadi order thokiba tha ma hele oza manga amana numit tara ga taruni hele primary gi oza amadi school asida sula kana to school amada transfer thabikre Aina Tinkrabal Holop Kanglei Yawol Kanalop KYKL ki Deputy Secretary Publicity and Research Toiba Mangana Thador Pachirolda Party Asi Kunmari Subama Pok Kumon Pangtok Rehari Cherol Asina Harak Libana Ahanba Battalion Pangtok Pathoromda Lup Asigi Vice Chairman Toijam Ibot Chona Lupki Piral Chinkatuna Yawol Iho Asigidama Tawaina Ponta Pidun Katok Kraba Yawol Atoba Sing from the Ikai Kuno Piduna Hodoke Acting President Chief of Army K Nimaina Thorumgi Mapu Vice Chairman Oirba Toijam Ibot Chowna Athoiba Mitung
जनरल सेक्रेटरी के कोरो अमदी केसीपी कमरेड पुनसिबन अखन मिटुंग ओइदुना पांगथोकी हाइरी तांगना थोकप थौदोकता ngasi ayuk nongalamdai pung ani makhairom tabada wangkhai ningthem pukri mapal makha lekai da leba sarang tem ningul leima pokpam ongbi sundari allies abm devi chahini punithoi amadi ma ki mapureba leima pokpam ingwacha chahini put taruk asi punna caustic soda thaklaga suicide tawna hona bada sundari lekhidraga ma ki nupa rimsalaka nakhre matai manau amadi machaga loina kongpal chanam lekai da leba nupi mayumda punna chahi ama ani mamang da leiraki नुपागी वांखई निंथेम पुखरी मपाल लेबा इंकोल योंथोक खरगा मतम खरा नुपी मपाम द लेरुरगा योंथोक किबा इंकोल अदु मपुना युम कई साद्रिंगी मरक्ता पाखल अमक खलगा मरक मरक्ता लाक्तुन लेखी ngarang ahing ingwachana mapam da leiriba mahaki nupi gi punna pakhal adu da laklaga caustic soda thakmin naraga suicide tokduna sijana bahona bada miyam khanglak padagi phibam lubadagi advance hospital la abem lakanaba ngamdana lekhidabani mapurebana rims ki icu da aru phim da lakenari haiki Kakching kulel ibudau kamlang ba harau bagi nipani chanban ngasi yumsa kaisa namit asida Kakching kendra sigi mihut sri yengkom surchandra MLA su saru yakre ibudau gi harau ba sida saru yarna bagi damakta MLA gi sangai dagi miyam amagal lonana laikol tam na khongsa lakki Longmi sinmi singu puning thogat pa amadi lawu singu bagi anoba technology kaya bu mai pang na packet na bagi pandamda कृषि विज्ञान केंद्र थोबाना नाबार्ड मणिपुर रीजनल ऑफिस का खुसम नदुनंगसी कक्सिंग लमदोंग द पार्टिसिपेटरी फार्मर्स डेवलपमेंट क्लब कक्सिंग लाइफम लोकनुंग कौबा लौमी सिंगी क्लब अमा हांगदोक पगलोनना बेस लेवल ओरिएंटेशन प्रोग्राम मसु पांगथोखरे तोरमदुदा कक्सिंग म्युनिसिपल काउंसिल चेयरपर्सन नौरेम संजित कुमार सिंह वाइस चेयरपर्सन केट्रिमेम झलजित सिंह मणिपुर स्मॉल फार्मर्स एग्री बिजनेस कंसोर्टियम Mahendra Singha Khaidem, KVK Thobal ki senior scientist asung head Jes Marani Sarangtem Nabard ki assistant general manager RK Yai Pabamaite, United Bank of India Kaksing branch ki senior manager Yaruingam A Simrena Thormapu Singh Oiki. Kendra ki Home Mantralayna Manipur Nagaland amadi Mizoram the protected area permit chahi manga kum thokre. Chahi humpurum sura protected area permit asi kendra ki home mantralayna foreign tourism hairiba raija asida chahi ma komtokuna relax tokhiban hairi terolan asina makha taraduna Pakistan China amadi Afghanistan natna atai lepak singilam koiba tourist singna special permit jawduna hairiba raija hum asida changlak pada protected area permit asi chahi manga komtokhiban hairi Masina Raja Singh asida tourist sing changlak pada amadi Raja Singh asida henna kana pi bagalonana tourist singna Nagaland Mizoram amadi Manipur changlak tun lam koiba masing hengatna ba awang nongpoki Raja hum asida kendri home mantralayna mijeng asi changlak khibani atai foreign tourist sing Pakistan China Afghanistan natna leipa ki tourist sing di hairiba special permit asi yauduna changba yabagi ayaba adu piri India amasung Mongolia na infrastructure development energy services amasung IT yauna lalol itiki maramda wari sanakre New Delhi amasung Mongolia capital Ulaanbaatar ani marakta direct air service lahenbadsu yanakre hairi External Affairs Minister Swasma Swaraj na Mongolia gi Foreign Minister D Sogbatar ga wari sanaki India dagi US dollar billion amagi mateng loina government of Mongolia gi na project kaya khalli hairi Nominini ki khongchata Mongolia da lakliba Minister Swaraj na haiki ngasidi India asi economy da yamna tuna chawkhot palepa oirkli Mongolia asi India gi strategic partner ama oibata natana spiritual neighbor ama suni leipak ani asi mamangai dagi puari gi oiba achetpa mari leinarakli External Affairs Minister Sushma Swaraj na Venerable Kusok Bakula gi Chamasuba Mapokumon Palanda Sarugyaki Bakulana English Machapan Marfudradagi listing ani fauba India gi ambassador to Mongolia oikibani Masana mi laini haijaba Asaram na chahi manga gi mamangda mahaki ashramda naha oiribi nipi bacha amabu phamlan khebagi thodok kamari lena Jodhpur gi court amana mahapu punsi phadok pikre Special Judge
मधुसूदन शर्मा सेक्सुअल वायलेंस की मतंग कुपन नैनब जोधपुर सेंट्रल जेल चही मरी थमलक्लब चही हुमरा तरेत सुरब आसारामबू पुंसी फादोक पिनब राय पीखिबनी शेड्यूल कास्ट शेड्यूल ट्राइब की स्पेशल कोर्ट ना अतोप मियोय अनिबसु चही कुन जेल थमनब राय पीखि मखोइद पीगदब चैरा की मतंग यामन कुपन खन नैनकी प्रिवेंशन ऑफ चिल्ड्रन फ्रॉम सेक्सुअल ऑफेंसेस एक्ट पोक्सो की मखादा टोआन सेक्शन दा आसाराम अमसुंग मियोय मरी मथक्ता केस अमा पुलिस ना इंग्लिश नि 13 की नवंबर 3 फाइल तौखिबनी कर्नाटक असेंबली मिखल की स्क्रूटिनी ngasi पांगथोक्रे अप्रैल 19 ना मिरेपचे लोकथोकपगी अरोइब निमितनी सीट चनी कुनमरी लेबा असेंबली मिखल असिदा मिरेप 3,995 पिसलखी लेंगाक लिबा कांग्रेस पार्टी ना मिखल असिदा ओइदा पादब थोंग कया चतरकनी हाइदुना बीजेपी ने इलेक्शन कमीशन ऑफ इंडिया दा मेमोरेंडम अम पिसिनख्रे मे 12 पांगथोकदबा मिखल की ओइना मिरेपचे पिसिनबगी अरोइब निमित लेबाक पोकपनी स्टेट चीफ मिनिस्टर सिद्धरमैयाना बदामी असेंबली सीट मिरेपचे पिसिनकी बीजेपी ना मिरेप तरेट की लिस्ट अमा ठोकरे हौजिक फाउदा बीजेपी ना सीट चनी कुंड मिरेप चे पिसिनख्रे कांग्रेस नदी सीट चनी निफुमक्ता बखोगी मिरेप थागली मे 15 मिखल की फॉल हाइदोकनी हाइरी सानाबगी पाव ऑल जिरबाम स्पोर्ट्स एसोसिएशन जिरबाम नसिंदुना जिरबाम गवर्नमेंट हायर सेकेंडरी स्कूल की प्लेग्राउंड सत्तरीब निपान सुबह वाईकेसो सिंगा मेमोरियल सेनेप वॉलीबॉल टूर्नामेंट 19 की साना के बाद सेमीफाइनल सुपर लीग राउंड की कुनमरी सुबह मैच एसडीसी समरोना बीबीसीए विद्यानगर बू सेट अहुम माइथी पीख्रे कुनमंगा सुबह मैच बखे वीसी सना कैथेलना जिरी डिस्ट्रिक्ट पुलिस टीम बुसु सेट अहुम थोइख्रे लीग राउंड असिगी 19 सुबह मैच जिरी डिस्ट्रिक्ट पुलिस का एसडीसी समरोगा अमदी बीबीसीए विद्यानगर का बखे बीसी सना कैथेलगा हयंग सानगनी हाइरी ngasi hairok part 2 fine society ground and ibotombi memorial trust na sinduna first state level and ibotombi memorial cricket trophy 2018 hodokre day and night sanagadaba trophy hodokpa thorumda 54 battalion bsf की assistant commandant संतोष कुमार ना chief guest kh जयंतीमला देवी हाइरोक नगर पंचायत ना प्रेसिडेंट अमदी एल अमरजीत सिंह एसडीपीओ याइपोक ना गेस्ट ऑफ ऑनर ओइदना क्रिकेट ट्रॉफी असि हौदोकी ngasi हौदोकपगी निमित असिदा होस्ट टीम फाइन सोसाइटी ए अमसुंग एलआईसी मोइजिंग अनिना ट्रॉफी असिगी ओपनिंग मैच ओइना सानकी हौजी अरोइबदा मरुबा पाउ अमुक हना पिजरी चाम कुंतरे सुबह खोंगजोम बैटल कमेमोरेशन थोरम ngasi पांगथोक्रे नुपीद चटबा मियोट बिनै मायोक्ता तोंगान स्कूल सिंगी माहिरु सिना प्रोटेस्ट तौख्रे लोइनाना मशरूम कल्टिवेशन टेक्निक्स की मतंग द ट्रेनिंग कम डेमोन्स्ट्रेशन प्रोग्राम पांगथोक्रे ngasi gi damak tadi इमेज पाउदम पिजो मतंग से लुसिनजरी मियाम मुखना खुरमजरी।